Hello everyone. Ngasidi akhoi kano todore pan ironba hairo na hairo. Pan ironbaga dagi tenang manbi kotlaga sarni. Tenang manbi si mayam khangro si susu langmai ni. Mayam adum khangba ramai susu ramai ado mayam khangba yaramani adu bora khara leire moroi ko na ba sida pan ironba leire. adu kotharaga sathar ani nga thomudi nga thom yaw lamdri nga thom kitang ne sina nga thom mai gi thong ado mayam saba hongna ba tawsi ado saba je hodre mangoina na mayam khoi video si loi phau yengo hedrage kwa hedaro na thopato ai di saninti saba jodi sanin chi hedarage ma tumani hapsangi si jo hedarage saida pani ron ba hedajaba ngagi mathakta hijaine mahi lamjan du wala kandam hapage sidna khan thang tokhrage go ma'am sidi ngai roi ba chabo nga sidi samin narage du nusina bagi tamda mahi dam nusina samin na gani khoi khana chaina ro khotpa tawra roi na sidi wang isin gelawa wang ko Nanti kawang kan. Ba, pani rom bazi tenang mami khara mo le. Ansi di sum wanga tam sarke. Pai rom nga thomo to sana ngai de. Kana. Ai meow khara ma yo re. Meow yo re hoji. Na wang wa. Velandri Bora na. Asang Velandri Bora na kanong khara man ka. Hore du. Khơi nữa nè. Cho. Ai em đi qua sao đi. Luôn chưa? Hình trạng như bây giờ rồi. Mukbang to hay hình trạng như bây giờ lên mày à? Sisi len tau dia te gante ba. Ko na sa ba khata pa ya. Sile te am no wakai nga. Sile mandri mi kan tau ni la. Lipstick được cô với tôi Ngon sao? hơi gan đi cha thằng này bây giờ cha nghe hào ấy mà rồi cho mà rồi chẳng Ai hậu dong apik pi matha thai hoji. Moi saruk tamak ta bagi. hawe he pani rom ba tam be khang ni pani rom jam ha du yang ma cha rồi nhỉ Sa ba hol ma. hơi sad Sumong ni wan la. mukbang mana bo da ba do ka Ngam di ba ko sa so hay di ba. si bu dai nei ai
ꯑꯩꯁꯨꯅꯦ ꯃꯄꯥꯟꯗꯒꯤ ꯈꯔ ꯑꯣꯜꯂꯛꯄꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯩꯅꯕ ꯃꯥꯟꯗꯣꯏꯁꯦ ꯑꯩꯅꯅꯦ ꯈꯪꯕ꯭ꯔꯥ ꯆꯥꯒꯦ ꯇꯧꯕꯁꯦ ꯁꯨꯃꯥꯏꯅ ꯇꯛ ꯆꯥꯁꯤꯟꯕꯒꯗꯤ ꯁꯒꯣꯜꯅꯕꯁꯦ ꯐꯠ ꯍꯥꯞꯍꯧꯗ꯭ꯔꯁꯤꯅꯦ ꯂꯣꯏꯊꯣꯛꯈꯤꯗꯣꯏꯕ ꯌꯥ ꯃꯅꯨꯡꯁꯤꯗ ꯆꯥꯛꯁꯦ ꯑꯃꯨꯛ ꯅꯪꯗꯨꯗꯤ ꯅꯝꯊꯥꯛ ꯇꯧꯔ ꯁꯥꯏꯖꯟꯅꯩ ꯌꯥꯗ ꯈꯪꯉꯒ ꯍꯥꯎꯋꯦ ꯑꯁꯨꯛ ꯍꯥꯎꯕꯗꯤ ꯆꯥꯔꯒ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯅꯤꯡꯉꯦ ꯉꯥ ꯃꯔꯨ ꯉꯥꯛꯇ ꯔꯧꯅꯦꯕ ꯁꯤ ꯔꯧ ꯊꯣꯡꯕꯅꯦꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯕꯣꯝ ꯑꯃ ꯌꯥꯎꯔꯝꯃꯦ ꯀꯩꯅꯣ ꯕꯣꯝ ꯀꯩꯅꯣ ꯕꯣꯝ ꯃꯊꯪꯁꯨ ꯌꯥꯝ ꯌꯥꯎꯕꯁꯦ ꯑꯃꯨꯛꯇ ꯊꯦꯡꯅꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯕꯣꯝꯅꯦ ꯃꯥ ꯍꯥꯏ ꯕꯣꯝꯅꯤ ꯇꯧꯔ ꯂꯩꯔꯝꯃꯤ ꯀꯤꯗꯅ ꯃꯥ ꯆꯥꯛ ꯉꯥ ꯊꯣꯡꯕꯁꯨ ꯍꯥꯎꯋꯦꯕ ꯑꯗꯣ ꯉꯥ ꯊꯣꯡꯕꯁꯦ ꯌꯥꯎꯔꯝꯗ꯭ꯔꯁꯨ ꯐꯗꯧꯅꯤ ꯁꯣꯝꯗ ꯑꯩ ꯍꯧꯗꯣꯡ ꯑꯃꯅ ꯑꯩ ꯍꯥꯠꯇꯣꯔꯦ ꯉꯥ ꯌꯥꯎꯕꯒꯤ 이바라기 담은 거의 빠이빠이 돼. 빠이로 짜라가 밸런티 잡아야지 뿡나. 나는 너무 이 안 나이 나 지금 못 봐. Nam được xuất trên sao thế? Mình công này. Này 이런 nga mà cái gì là tầm không chỉ cái năm sao à? nga tuột liền ra. Mẹ em là saki này. Cái này là cái nông nghiệp hăng gần. Mẹ chỉ mua vàng ạ, vàng sao vậy? Ai chứ cút chàng bởi vì mà sai mẹ em bay mà màn đầm này bà. Cút mà tuột nó đang bay rồi đó. Cái này là cái năm mà sai rồi, hay biết không? Comment ạ. Hina mayang ba bora. Mayang mo iwan man rapok ba. Học thế. Ai mình nghĩ vậy, nó cũng được rồi. Thấy anh tập đang gàn làm sao người ta nói gì vậy? Nó tập rồi. Kia thì nó tập gì vậy? Chị nên cứ không có sao nào rất là mềm ăn thà đâu đó. Số lượng phần đấy bạn. Không phải đâu rồi. Tiếng của chị lấy chợ. Ama chị dân nào vậy? Quay được luôn. Hào để phải dân á. Cái nào nó bị tao quên không? Anh như tao quên cả. Anh cho khôn rong ra bị ốc sợi ra. ốc sợi lẹ mà đừng này cho con rau rồi chắc không không đây. ốc thần lẹ bạn. Tôi mày làm nhập 2 tổng này đi. Hầu đúng rồi kìa. 2 tổng này nữa. Thôi được. Sao mà gì ê! Bây giờ rồi. Quên này. Sao đó. Chứ.
ꯆꯥꯗꯦ ꯑꯩꯗꯤ ꯍꯧꯗꯣꯡꯒꯤ ꯊꯥꯔꯒ ꯑꯣꯏꯅ ꯂꯩꯔꯦ ꯎꯄꯣꯛꯁꯔꯦ ꯑꯩꯗꯤ ꯑꯥꯎꯇꯕꯨ ꯂꯩ ꯃꯌꯥꯝ ꯑꯩ ꯑꯥꯎꯇꯒꯤ ꯆꯪꯉꯕ ꯃꯇꯨꯡꯗ ꯐꯖꯈꯤꯗ꯭ꯔꯕ ꯆꯥꯛꯈꯣꯝ ꯑꯃ ꯍꯨꯞꯆꯔꯤ ꯃꯤ ꯁꯨꯃꯥꯏꯅ ꯆꯥꯛ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯊꯥꯡꯉꯤꯅꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯥꯖꯩꯕ ꯃꯥ ꯑꯃꯨꯛ ꯆꯥꯔꯤꯁꯤꯅ ꯁꯨꯃꯥꯏꯅ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯃꯤ ꯈꯔ ꯈꯜꯂꯣꯕ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯆꯥꯅꯔꯛꯑꯗꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯥꯃꯤꯟꯅꯔꯗꯤ ꯄꯔꯦꯡꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩ ꯃꯌꯥꯝ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯑꯩ ꯕꯦꯂꯦꯟꯗ꯭ꯔꯤ ꯅꯥꯜꯂꯦ ꯑꯩ ꯖꯣꯗꯣ ꯆꯪꯗꯕꯤ ꯁꯤꯅ ꯐꯩ ꯑꯍꯥꯟꯕ ꯀꯣꯝꯕꯤꯗꯤ ꯑꯩꯗ ꯐꯨꯛꯆꯟꯖꯔꯒꯦ ꯑꯔꯣꯏꯕꯗ ꯃꯥꯏ ꯆꯥꯅꯕ ꯃꯨꯛꯕꯥꯡꯅꯦꯕ ꯑꯣꯛꯂꯛꯑꯕꯁꯤꯕ ꯃꯨꯛꯕꯥꯡ ꯃꯥꯟꯗꯦ ꯑꯣꯀꯦ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯏꯆꯦ ꯕꯦꯂꯦꯟꯗ꯭ꯔꯤꯅ ꯑꯗꯨꯝ ꯆꯥꯕ ꯉꯝꯃꯦ ꯅꯣꯡꯃꯥꯏꯕꯤꯅ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯆꯨꯁꯨ ꯂꯥꯡꯃꯩꯅ ꯃꯔꯣꯝ ꯍꯥꯎꯔꯤꯕ ꯆꯨꯁꯨꯔꯥꯃꯩ ꯍꯥꯎꯃꯟꯗꯅ ꯀꯣꯟꯅꯗ꯭ꯔꯦꯕ ꯆꯨꯁꯨꯔꯥꯃꯩꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯄꯨꯛꯁꯦ ꯊꯟꯒꯠꯄ ꯑꯍꯥꯎꯕ ꯉꯥꯛꯇ ꯉꯥꯏ ꯕꯣꯔꯥꯗꯩꯅ ꯍꯦꯟꯅ ꯄꯥꯝꯃꯦꯕꯀꯣ ꯉꯥꯒꯨꯝꯕ ꯑꯣꯏꯕꯗꯤ ꯄꯥꯛ ꯆꯥꯅꯤꯡꯗꯦ ꯇꯤꯜꯍꯧ ꯕꯣꯔꯥꯅꯤꯅ ꯅꯪ ꯉꯥ ꯆꯥꯅꯤꯡꯗꯕ꯭ꯔꯥ ꯆꯥꯏꯌꯦ ꯍꯥꯎꯕꯨꯗꯤ ꯍꯥꯎꯕ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯔꯨ ꯃꯟꯕꯗꯤ ꯑꯩ ꯇꯜꯂꯦ ꯔꯧꯒꯤ ꯃꯔꯨ ꯍꯥꯏꯔꯦꯗꯅ ꯔꯧ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯔꯨꯝ ꯌꯥꯎꯔ ꯃꯥꯜꯂꯦ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯃꯔꯨ ꯁꯠꯄ ꯑꯃꯨꯛ ꯆꯠꯅꯅꯤ ꯏꯔꯣꯝꯕꯁꯤꯗꯤ ꯃꯌꯥꯝ ꯂꯦꯝꯃꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯊꯛꯆꯜꯂꯣ ꯕꯣꯝꯁꯤꯗꯤ ꯆꯥꯏ ꯀꯣꯏꯆꯦꯜ ꯆꯦꯜ ꯂꯩ ꯉꯣꯡꯐꯩ ꯃꯥꯜꯂꯦ ꯅꯪ ꯕꯣꯝ ꯑꯅ ꯃꯊꯛꯇ ꯇꯣꯡꯉ ꯌꯦꯡꯉꯤꯗꯣ ꯌꯧꯗꯣꯡ ꯃꯁꯥꯒꯤꯁꯨꯅꯦ ꯄꯥꯟ ꯏꯔꯣꯟꯕ ꯆꯥꯕꯁꯦ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯄꯨꯛ ꯌꯥꯝ ꯊꯨꯅ ꯊꯜꯂꯦꯕ ꯑꯗꯨꯗꯨꯒꯤꯅꯦꯕ ꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯆꯥꯛꯀꯣ ꯄꯥꯏꯗꯨꯝ ꯆꯥꯛ ꯄꯥꯏꯕꯗꯣ ꯍꯩꯇꯕ ꯅꯪꯅ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯁꯥꯟꯅꯩꯅꯤ ꯀꯩꯅꯣ ꯆꯥꯕꯗꯨ ꯐꯖꯅ ꯇꯧꯔꯦ ꯑꯩ ꯑꯣꯛꯂꯦ ꯉꯥ ꯊꯣꯡꯕ ꯌꯥꯎꯕ꯭ꯔꯥ ꯍꯧꯗꯣꯡ ꯆꯥꯈ꯭ꯔꯕ ꯌꯥꯎꯗꯦ ꯃꯍꯤꯁꯤ ꯂꯣꯏ ꯍꯩꯖꯜꯂꯦ ꯅꯪꯅ ꯏꯔꯣꯟꯕ ꯃꯨꯟꯍꯟꯈ꯭ꯔꯦꯅ ꯑꯩꯅ ꯃꯍꯤꯗꯣ ꯕꯦꯡꯒꯤ ꯈꯨꯖꯥꯏ ꯃꯅꯨꯡꯗ ꯆꯪꯉ ꯄꯥꯏꯔꯣ ꯃꯊꯛꯇꯩꯗꯤ ꯃꯇꯥꯏꯗ ꯍꯩꯗꯧꯒ ꯃꯥꯜꯂꯒ ꯃꯅꯨꯡꯗꯗꯤ ꯆꯞ ꯃꯥꯟꯅꯩꯗ ꯑꯃꯨꯛ ꯉꯥ ꯊꯣꯡꯕꯗ ꯌꯥꯎꯈ꯭ꯔꯦ ꯄꯥꯝꯃꯨꯏ ꯃꯔꯨꯁꯤ ꯅꯪꯅ ꯂꯣꯏꯅ ꯃꯥꯡꯍꯜꯂꯦ ꯀꯔꯤꯕ ꯀꯔꯤꯅꯣꯁꯨ ꯈꯪꯗꯦꯅ ꯅꯣꯛꯁꯦ ꯑꯄꯪꯕꯅ ꯑꯍꯨꯝ ꯂꯪ ꯁꯨꯔꯦ ꯑꯗꯨ ꯅꯪ ꯇꯧꯔꯤꯁꯦ ꯃꯤ ꯅꯣꯛꯍꯧꯗꯕꯗꯤ ꯌꯥꯗ꯭ꯔꯦꯕ ꯑꯩꯗꯤ
ꯃꯌꯥꯝ ꯌꯥꯒꯠꯂꯦ ꯑꯍꯤꯡꯇ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯕꯤꯂꯦ ꯏꯔꯣ ꯉꯥ ꯃꯍꯤꯁꯤꯗ ꯈꯔ ꯌꯥꯎꯋꯦ ꯄꯔꯐ꯭ꯌꯨꯝ ꯑꯍꯥꯕ ꯃꯥꯜꯂꯦꯕ ꯃꯌꯥꯝꯕꯨ ꯕꯣꯔꯥꯁꯦ ꯈꯔ ꯃꯍꯥꯕ ꯀꯥꯟꯗ ꯄꯔꯐ꯭ꯌꯨꯝ ꯑꯃꯅ ꯃꯌꯥꯝ ꯀꯟꯕ ꯅꯝꯊꯤꯕꯗꯣ ꯃꯤ ꯊꯩꯅꯕꯗ ꯋꯥꯟꯗꯍꯧꯕ ꯆꯤꯟ ꯍꯥꯎ ꯈꯔ ꯂꯩ ꯑꯩꯈꯣꯏꯁꯨ ꯌꯦꯡꯅꯤꯡꯃꯟꯗꯅꯅꯦ ꯃꯊꯛꯇ ꯈꯥꯔ ꯌꯦꯡꯉꯤꯁꯦ ꯑꯩ ꯆꯨꯞꯊꯣꯛꯑꯒ ꯑꯩ ꯃꯄꯥꯟꯃꯨꯛ ꯁꯪꯕ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯆꯥꯕꯤꯌꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯅ ꯆꯥꯗꯧꯅꯤ ꯁꯤꯗ꯭ꯔꯤꯉꯩꯗ ꯁꯤꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯅꯣꯏ ꯇꯧꯕꯅꯤ ꯉꯁꯤꯗꯤ ꯆꯦꯂꯦꯟꯖ ꯇꯧꯁꯦꯅ ꯇꯧꯔꯝꯕꯅꯦ ꯑꯗ ꯅꯨꯡꯊꯤꯟ ꯍꯥꯏꯗꯣꯏꯔꯥ ꯆꯥꯛꯇꯣ ꯌꯥꯝ ꯊꯦꯡꯉꯦꯕ ꯑꯩꯈꯣꯏꯅ ꯆꯥꯏꯗꯣ ꯑꯗꯨꯗꯨꯒꯤ ꯆꯥꯕ ꯍꯦꯟꯈꯤꯕ ꯄꯨꯛꯇꯣ ꯊꯜꯂꯕ ꯆꯥꯕꯕ꯭ꯔꯣ ꯆꯥꯁꯜꯂꯣ ꯅꯪ ꯂꯣꯏꯅ ꯌꯣꯏ ꯀꯩꯅꯣ ꯑꯃꯔꯨꯔ ꯀꯩꯅꯣ ꯈꯪꯗꯦ ꯄꯥꯟꯂꯣꯝ ꯃꯌꯥꯝ ꯂꯩ ꯕꯣꯔꯥ ꯌꯥꯔꯦ ꯉꯥꯁꯦ ꯆꯥꯁꯟꯒꯦ ꯇꯧꯕꯥꯅꯤ ꯆꯥꯁꯜꯂꯣ ꯍꯥꯏꯋꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯕꯣꯔꯥꯁꯦ ꯑꯃ ꯁꯥ ꯃꯔꯣꯏꯗꯣ ꯑꯗꯨ ꯍꯧꯕ ꯕꯣꯔꯥꯁꯨ ꯍꯥꯎꯕꯅꯦꯕ ꯑꯗꯨ ꯍꯧꯁꯦ ꯍꯥꯏꯔꯒ ꯍꯧꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯒꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯌꯨ ꯆꯥꯁꯜꯂꯨꯁꯦ ꯉꯥ ꯃꯔꯨꯅꯦ ꯅꯪ ꯆꯥꯕ ꯄꯜꯂ ꯉꯥꯏꯔꯦ ꯁꯤꯕꯨ ꯁꯤꯔꯝꯅꯤꯅꯦ ꯄꯨꯛꯁꯦ ꯅꯥꯏꯌꯦ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯂꯣꯏꯁꯤꯜꯂꯁꯤ ꯍꯧꯗꯣꯡꯈꯩꯁꯨ ꯋꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯕ ꯇꯧꯔꯒꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯌꯦꯡꯕꯤꯔꯒꯁꯨ ꯑꯗꯨꯗꯨꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯍꯧꯗꯣꯡ ꯄꯨꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯆꯔꯛꯀꯅꯤ ꯊꯥꯒꯠꯄ ꯉꯝꯖꯗꯣꯏꯅꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤꯅꯤ ꯋꯥꯁꯤꯗꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯤ ꯏꯀꯥꯏꯖꯕ ꯑꯃ ꯐꯥꯎꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯣꯛꯃꯟꯗꯅ ꯌꯥꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯆꯥꯁꯜꯂꯤꯕꯗꯨꯒ ꯀꯣꯟꯅꯕ ꯃꯌꯥꯝꯅ ꯆꯥ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪ ꯉꯥꯏꯈꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯃꯌꯥꯝꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤ ꯃꯌꯥꯝ ꯃꯊꯪꯗꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ